नुमितनी लास्ट सेमेस्टर की एग्जाम पीगदौरिबा सात्रसिंगदो मागी थोकपा क्वेश्चन जेनरी एग्जाम नदी कुशलकता नहानखे इरांग तौरंगे पाहौदबा मयामदो पुलप फुगतनबो होनरकपदा लाइरिक मतै थोकनबा कयादुदी अवाबा म ओइरे मरक्सिदा याइसुदा नुंसी हाइरंबा नुमितुदगी बोनीगी मसक उबा फंखिद्रबनी याइसुसु खंजिलुबा तौदे मागी तौफम थोकपा तौरगा लै अदोबा नुमितुमदी याइसुना लाइब्रेरीदगी थोरकपा मपा चानना बोनीसु थोंजनदा लेप्पा लेरमी माइथोंदो माबु हानना गाइदुना लेरंबगी ममी ताई फाना हाइजबगी वानी क्लास 10 दगी खंगनरकलबा ममानबनी अदुगुम्बा वारी अमा लेख्रगा सेंगदोकनदबदो याइसु नुंगाइजद्रिबनी बोनीना लेप्तुना लेरंबदुदा मासु थैदुना हेक चटपा ngamde बोनीगिदी इकाइबा खंगबा याबा मफम नते खंदुना कौसिलई लाइरिक पाबा लोइरबो नंगसु पाबा लाइरो नंग गाइरमने कई हाइनिंगे नहानगी मतांगदो आई लानख्रे हाइगे तौबनी इयांग यांगबा बोनीगी वादुदा हाइपेटिंग चानै अदुबु थोकते कैसु काइददा नंगना अहेनबा थबक तौबसु नते नंगना लाना खलमदबसे आई याम नुंगाई याइसो अईदी नंगबु नुंसीमनबना अफफदा केमता खंदाउद्रे नंगी थमोय खंगदना अईना खोंफों खरे हेंजिलुबदुगिसु आई यामनि इकाई खंगदे अईना नंगबु नुंसीजरुबसे नफमदगी हेना लापथोकनबु ओइरे नंगना करी खलमगनी खल्लुबदा आई याम वाये ngang na boni do mamittagi mapisu tarai karamba makhalgi pinu haibadudi boni mahaktana khangbani adobu haidorakli bawa duga tawriba matawduga yaisudi boni bu nungaitana yenglei aina nangbu fana nungsi haidunasu ai nangi apamada yeloi nangi nungaibaduna aigi swapenbu oizage nang nungaina leyo ko yaiso mapido amuka hana tarai याइसु नुंगाइदना कपकनो बोनी आई करीमता खंदिये लाना खनबसु लैते नंगना आइबु नुंसीबिबगिदमक्ति आई थैंक यू हाइसगे आइदे नंगी पाखुमसु पीद्रि माले होय आइगी इतौनदी पाखुम फंगलंबा याय अदोबु इचिलसिना अमुक हन्ना हाइसगे आइगिसु नुंसीबा लैजैये बोनी आई मा नत्तबा अतोप्पा कना अमदा थमोय से पीगी खल्लुद्रे आइगी थमोयदी मंगोंदा पीख्रे साउनु को इंगोंदा नंगसु नंगी तोंगी पुनसीदा निंगबा थोंबा ओयो आइगी साइडगी विश तौगे को करिगुंबा माना नंगबु मिराइरक्लबदे नंग आइना हाइबा यागद्रा याइसु तपना नोकलगा नोंगदम नाइबा पुनसी नती अदुना माना आइबा मिराइररोय हाइदुना ngangbagi pangal suleite adubo aina hairibasini boni aigi thamoidi mahaktagini aigidi mana hanmani aroibasu oigani boni wadu makha taba ngamdre mapisu lepayab hai lepu haiba yadre matawduda yaisodo na yet haipet yinglaga begdagi rumaldo lauthorei mina uraga phazadi nupa mandaba tawnu se napidu taitho mine kappa yengba ngamde tingthorakliba yaisugi khutto boni haifet yenglaga rumaldo lawgi tawi tanjadu da kadomdagino parthadu sat paisilei wa ngangbuga nangde boni da rumal pibagi tingthokliba yaisugi khutto ta pairaga chinglaga pukhre yaisu hoi mai haida parthagi tung inakre mikuptu da oikhriba matawdu da boni kaplambadagi nokphet tori अदुगा चटख्रिबा मखोय अनिबु यिंगलगा मबुक मनुंगदा वाखल तौरई मतम कुइनदगी लैरांग मागी लई फंगी खंदुना सेनजरपने मगुल लैबा लैरांग ओइबगी लापना सेनदुना तंजा फंगबा गाइरिबने मतम चारे हेकलगे इखुतनु चललगे खलकपो मतमदा नंगना मखोंगदा थतलगा लैख्रे कयां कुइना लैखोंग सोमा ngamgi हाइबदो येंगबा ताबने बोनीना करम मोंगदा लेरांग माबु खुदुम चनगी हाइबदो नमित थिटना येंगो मरौ लैबा मिनोक अमा नोकलमलगा माइ लैदुना चटख्रे कॉलेज की निंगथीजना सेमलबा पार्क तो हेक यौरकपगा
ꯄꯥꯏꯔꯝꯕ ꯈꯨꯠꯇꯨ ꯇꯞꯅ ꯊꯥꯗꯣꯔꯛꯏ꯫ ꯃꯥꯏꯊꯣꯡꯗꯁꯨ ꯀꯔꯤꯅꯣ ꯍꯥꯏꯐꯝ ꯈꯪꯗꯕ ꯏꯍꯨꯜ ꯑꯃꯅ ꯑꯋꯥꯕ ꯄꯤꯕꯒꯤ ꯃꯃꯤ ꯇꯥꯔꯤ꯫ ꯄꯥꯔꯊꯥ ꯇꯞꯂꯞꯅ, ꯑꯩꯒꯤ ꯅꯨꯡꯁꯤꯕꯤ, ꯃꯥꯅ ꯑꯇꯣꯞꯄ ꯂꯝꯂꯥꯟꯕ ꯀꯅꯥꯒ ꯋꯥꯔꯤ ꯁꯥꯕ ꯎꯔꯒ ꯑꯩꯅꯁꯨ ꯀꯜꯂꯛꯄ ꯐꯥꯎꯔꯤꯁꯦ ꯃꯤꯍꯧ ꯆꯥꯎꯕ ꯅꯨꯡꯁꯤꯕ ꯀꯧꯒꯗ꯭ꯔꯥ? ꯅꯠꯇ꯭ꯔꯒ ꯑꯇꯣꯞꯄ ꯀꯅꯥꯁꯨ ꯑꯩꯅ ꯐꯥꯎꯔꯤꯕ ꯁꯤꯒꯨꯝ ꯐꯥꯎꯕ ꯖꯥꯠꯂꯥ? ꯋꯥꯍꯩꯗꯨꯗ ꯈꯪꯂꯦ ꯄꯥꯔꯊꯥꯒꯤ ꯊꯃꯣꯏꯗꯨ ꯂꯩꯇꯥꯗ꯭ꯔꯦ ꯍꯥꯏꯕ꯫ ꯌꯥꯏꯁꯨ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯄꯥꯔꯊꯥꯒꯤ ꯃꯥꯡꯗ ꯂꯦꯞꯁꯤꯜꯂꯤ, ꯑꯗꯨꯒ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, ꯀꯅꯥꯅ ꯃꯤꯍꯧ ꯆꯥꯎꯕꯅꯤ ꯍꯥꯏꯗꯣꯏꯅꯣ? ꯀꯜꯂꯛꯄ, ꯈꯝꯕꯟꯕ ꯌꯥꯎꯗꯕ ꯅꯨꯡꯁꯤꯕꯕꯨ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕ꯭ꯔꯥ? ꯀꯔꯤꯒꯤ ꯑꯗꯨꯛ ꯃꯤꯄꯥꯏꯔꯤꯅꯣ? ꯑꯩꯁꯨ ꯅꯪꯕꯨ ꯅꯨꯡꯁꯤꯌꯦ꯫ ꯑꯩꯅ ꯅꯪꯒꯤꯗꯃꯛ ꯈꯣꯡꯐꯝ ꯆꯦꯠꯅ ꯂꯦꯞꯇꯨꯅ ꯂꯩꯔꯕꯁꯤꯗ ꯀꯔꯤꯒꯤ ꯑꯗꯨꯛ ꯆꯤꯡꯅꯔꯤꯅꯣ? ꯏꯇꯞ ꯇꯞꯅ ꯍꯥꯏꯔꯛꯄ ꯋꯥꯍꯩꯗꯨꯗ ꯅꯨꯡꯁꯤꯕꯅ ꯉꯥꯎꯔꯤ ꯅꯨꯄꯥꯗꯨꯗꯤ ꯌꯥꯏꯁꯨꯒꯤ ꯃꯐꯝꯗ ꯆꯤꯡꯅꯕ ꯂꯩꯇ꯭ꯔꯁꯨ ꯃꯤꯄꯥꯏꯕ ꯄꯣꯛꯆꯔꯤꯕꯅꯤ꯫ ꯁꯣꯔ ꯇꯞꯅ ꯍꯣꯟꯊꯔꯛꯂꯒ ꯌꯥꯏꯁꯨꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯂꯛꯏ꯫ ꯅꯪꯅ ꯑꯩꯒꯤꯗꯃꯛ ꯂꯦꯞꯂꯤꯉꯩ ꯑꯩ ꯀꯅꯥꯕꯨꯁꯨ ꯀꯤꯗꯦ꯫ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯀꯤꯔꯤꯕꯁꯦ ꯅꯪꯅ ꯑꯩꯕꯨ ꯊꯥꯗꯣꯛꯂꯒ ꯆꯠꯈꯤꯗ꯭ꯔꯥ ꯍꯥꯏꯕꯁꯤ ꯈꯪꯗꯦ꯫ ꯈꯪꯗꯦ ꯌꯥꯏ, ꯅꯪꯕꯨ ꯏꯊꯥꯗꯒꯤ ꯁꯦꯠꯇꯨꯅ ꯄꯨꯈꯤꯒꯗꯕꯒꯨꯝ ꯑꯩ ꯌꯥꯝ ꯄꯥꯈꯠꯂꯤ, ꯌꯥꯝ ꯂꯥꯡꯇꯛꯅꯩ꯫ ꯌꯥꯏꯁꯨ ꯄꯥꯔꯊꯥꯕꯨ ꯌꯦꯡꯂꯒ ꯃꯈꯨꯠꯇꯣ ꯇꯞꯅ ꯄꯥꯏꯁꯤꯟꯕꯤꯔꯛꯏ꯫ ꯑꯁꯨꯛ ꯅꯨꯡꯁꯤꯕ ꯅꯪꯕꯨ ꯑꯩꯅ ꯀꯩꯒꯤ ꯊꯥꯗꯣꯛꯇꯣꯏꯅꯣ? ꯀꯅꯥꯒꯤ ꯃꯇꯤꯛꯅ ꯑꯩꯕꯨ ꯅꯪꯉꯣꯟꯗꯒꯤ ꯃꯨꯟꯕ ꯉꯝꯗꯣꯏꯅꯣ? ꯑꯩꯅ ꯋꯥꯁꯛꯂꯤꯕꯁꯤꯅꯤ, ꯑꯩ ꯅꯪꯕꯨ ꯊꯥꯗꯣꯛꯇꯨꯅ ꯁꯨꯡꯆꯠ ꯆꯠꯂꯣꯏꯌꯦ꯫ ꯆꯤꯡꯅꯕ ꯄꯨꯝꯕ ꯊꯥꯗꯣꯛꯑꯣ꯫ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯅꯪ ꯈꯛꯇꯒꯤꯅꯤ꯫ ꯑꯩꯒꯤꯗꯤ ꯅꯪꯅ ꯑꯍꯥꯟꯕꯅꯤ, ꯑꯔꯣꯏꯕꯁꯨ ꯑꯣꯏꯒꯅꯤ꯫ ꯊꯃꯣꯏꯗ ꯑꯍꯥꯟꯕ ꯇꯥꯈꯤꯕ ꯃꯃꯤꯁꯨ ꯅꯍꯥꯛꯅꯤ꯫ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯃꯤꯍꯨꯜ ꯈꯨꯗꯤꯡ ꯁꯣꯜꯂꯤꯕ ꯃꯤꯡꯁꯦ ꯅꯪ ꯈꯛꯇꯒꯤꯅꯤ꯫ ꯋꯥꯍꯩꯁꯤꯡꯗꯨ ꯇꯥꯕꯗ ꯋꯥꯔꯝꯕ, ꯆꯤꯡꯅꯔꯝꯕ ꯄꯨꯝꯅꯃꯛ ꯃꯥꯡꯈ꯭ꯔꯦ꯫ ꯅꯨꯡꯁꯤꯕ ꯍꯩꯔꯨꯕꯅ ꯃꯤꯄꯥꯏ ꯆꯥꯎꯕ ꯋꯥꯈꯜꯅ ꯄꯤꯔꯛꯄ ꯆꯩꯅꯥ ꯀꯌꯥꯗꯣ ꯅꯨꯡꯁꯤꯕꯤ ꯃꯥꯒꯤ ꯋꯥꯍꯩꯁꯤꯡꯗꯨꯅ ꯀꯥꯍꯠꯈꯤꯕꯗꯣ ꯊꯃꯣꯏꯗꯨ ꯄꯦꯟꯖꯔꯛꯏ꯫ ꯌꯥꯏꯁꯨꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯂꯒ ꯃꯈꯨꯠꯇꯣ ꯃꯥꯅ ꯑꯃꯨꯛ ꯆꯦꯠꯅ ꯄꯥꯏꯁꯤꯟꯕꯤꯔꯛꯏ꯫ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯆꯥꯅꯕꯤꯁꯤꯅ ꯑꯩꯕꯨ ꯄꯨꯡꯉꯥꯎꯍꯦ ꯉꯥꯎꯍꯜꯂꯤ꯫ ꯑꯩ ꯅꯪ ꯌꯥꯎꯗꯅ ꯍꯤꯡꯕ ꯉꯝꯅꯤ ꯊꯥꯖꯗꯦ꯫ ꯑꯗꯨꯃꯥꯏ ꯍꯥꯏꯔꯝꯃꯒꯅꯦ ꯅꯨꯄꯤ ꯑꯇꯣꯞꯄꯒ ꯗꯣꯡ ꯗꯣꯡ ꯇꯧꯈ꯭ꯔꯗꯤ ꯑꯩꯗꯤ ꯂꯥꯛꯑꯒ ꯂꯨꯍꯣꯡꯐꯥꯟꯒ ꯄꯨꯂꯞ ꯀꯥꯎꯊꯔꯛꯀꯅꯤꯍꯦ꯫ ꯋꯥꯍꯩꯗꯨꯗ ꯅꯣꯛꯂꯤ꯫ ꯇꯧꯗꯨ ꯇꯧꯅꯤ, ꯃꯆꯤꯡ ꯃꯇꯥꯗꯨꯒ ꯑꯩ ꯀꯤꯖꯩꯀꯣ꯫ ꯏꯁ, ꯅꯪꯒꯤꯁꯦ ꯅꯨꯄꯤ ꯑꯇꯣꯞꯄ ꯊꯤꯒꯦꯒ ꯈꯜꯂꯤꯔꯣ? ꯍꯩ, ꯅꯆꯤꯟ ꯅꯔꯩ ꯀꯦꯟꯒꯗꯕ ꯋꯥꯗꯣ ꯉꯥꯡꯅꯨ꯫ ꯀꯥꯏꯗꯤ ꯅꯨꯄꯤꯅꯣ? ꯑꯩꯗꯤ ꯅꯪ ꯅꯠꯇꯕ ꯅꯨꯄꯤꯒꯤ ꯊꯃꯣꯏꯒ ꯄꯥꯟꯗ꯭ꯔꯦ꯫ ꯑꯩꯗꯤ ꯊꯃꯣꯏ ꯄꯤꯈ꯭ꯔꯦ, ꯑꯩꯒꯤ ꯌꯣꯡ ꯑꯃꯣꯝ ꯅꯪꯉꯣꯟꯗ꯫ ꯃꯥꯒꯤ ꯌꯣꯡꯁꯦ ꯑꯃꯨꯛ ꯍꯧꯔꯛꯑꯦ꯫ ꯅꯪ ꯌꯣꯡ ꯅꯠꯇ꯭ꯔꯣ? ꯌꯥꯏꯁꯨ ꯁꯥꯎꯅ ꯄꯥꯔꯊꯥꯒꯤ ꯃꯈꯨꯠꯇꯣ ꯐꯠ ꯀꯟꯊꯠꯂꯤ꯫ ꯌꯣꯡꯕꯨ ꯌꯥꯝ ꯐꯖꯕꯩ ꯇꯥꯏꯞꯇ ꯌꯣꯡ ꯑꯅ ꯍꯔꯥꯎꯔꯝꯅꯤ ꯈꯟꯕ꯭ꯔꯣ? ꯐꯦꯠ ꯍꯥꯏꯗꯣꯛꯂ ꯆꯠꯈ꯭ꯔꯦ꯫ ꯍꯩꯃꯥ, ꯁꯥꯎꯕꯤꯒ ꯇꯧꯏ꯫ ꯆꯠꯃꯤꯟꯅꯁꯦ ꯉꯥꯏꯈꯣꯅꯦ꯫ ꯅꯪꯗꯤ ꯌꯣꯡ ꯐꯖꯕꯤꯅꯦꯕ, ꯌꯣꯡ ꯐꯖꯕꯤ ꯑꯦꯟꯖꯦꯂꯤꯅꯥ ꯖꯣꯂꯤ ꯃꯥꯟꯕꯤ, ꯊꯃꯣꯏꯒꯤ ꯃꯣꯗꯨꯝꯇꯤ ꯉꯥꯏꯈꯣ ꯍꯥꯏꯕꯅꯤ꯫ ꯄꯥꯔꯊꯥ ꯅꯣꯛꯇꯨꯅ ꯌꯥꯏꯁꯨꯕꯨ ꯇꯥꯟꯅꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯥꯎꯁꯨ ꯅꯍꯥꯟꯒꯤ ꯃꯐꯝꯗꯨꯗ ꯅꯨꯄꯥꯗꯨ ꯂꯥꯛꯄ ꯉꯥꯏꯔꯤ꯫ ꯃꯤꯅꯠ 2-3ꯒꯤ ꯃꯇꯨꯡ ꯅꯨꯄꯥꯗꯨꯁꯨ ꯂꯥꯛꯂꯦ꯫ ꯅꯥꯎ ꯂꯦꯞꯄꯤꯗꯨ ꯎꯔꯗꯨꯅ ꯃꯅꯥꯛꯇ ꯒꯥꯔꯤ ꯈꯥꯝꯖꯤꯜꯂꯛꯏ꯫ ꯒꯥꯔꯤꯗꯒꯤ ꯄ꯭ꯔꯄꯣꯛ ꯀꯨꯝꯊꯔꯛꯂꯒ ꯅꯥꯀꯟꯒꯤ ꯊꯣꯡꯗꯣ ꯍꯥꯡꯗꯣꯛꯄꯤ꯫ ꯄꯤꯇꯔ ꯅꯣꯛꯂꯒ, ꯂꯥꯛꯑꯣ꯫ ꯅꯥꯎ ꯈꯔꯗꯤ ꯍꯩꯅꯗ꯭ꯔꯦ, ꯑꯗꯨꯕꯨ ꯃꯁꯥꯗꯣ ꯇꯔꯪ ꯏꯆꯠ ꯆꯠꯂꯤ꯫ ꯑꯄꯨꯅꯕ ꯑꯃꯅ ꯄꯨꯕꯒꯨꯝ ꯃꯥꯁꯨ ꯒꯥꯔꯤꯗ ꯀꯥꯈꯠꯂꯛꯏ꯫ ꯊꯧꯕ ꯍꯧꯔꯛꯂꯦ꯫ ꯑꯅꯤꯗꯨ ꯇꯨꯃꯤꯟ ꯂꯩꯅꯤ꯫ ꯑꯁꯨꯝꯅ ꯉꯥꯛ ꯂꯩꯔꯕ ꯃꯇꯨꯡ ꯄꯤꯇꯔꯅ ꯋꯥꯔꯤ ꯍꯧꯗꯣꯔꯛꯏ꯫ ꯏꯆꯟꯒꯤꯗꯤ ꯀꯔꯤ ꯃꯤꯡ ꯀꯧꯕ? ꯅꯥꯎ ꯀꯧꯋꯦ ꯗꯗꯥ꯫ ꯑꯣ, ꯑꯩꯒꯤꯅ ꯄꯤꯇꯔ꯫ ꯅꯥꯎ ꯅꯣꯛꯐꯦꯠꯇꯃꯛ ꯑꯣ ꯇꯧꯏ꯫ ꯀꯝꯐꯣꯔꯇꯦꯕꯜ ꯑꯣꯏꯗ꯭ꯔꯕꯣ? ꯑꯗꯨꯝꯕ ꯀꯩꯝ ꯂꯩꯇꯦꯗ, ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯕꯩꯅꯤ꯫ ꯐꯤꯜ ꯐ꯭ꯔꯤ, ꯑꯩꯉꯣꯟꯗ ꯆꯤꯡꯅꯒꯅꯨ꯫ ꯑꯗꯨꯝꯕ ꯂꯩꯇꯦ ꯍꯥꯏꯔꯒ꯫ ꯄꯤꯇꯔꯗꯨ ꯅꯣꯛꯂꯛꯏ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯃꯈꯣꯏꯁꯨ ꯀ꯭ꯂꯤꯅꯤꯛ ꯑꯃꯗ ꯆꯪꯂꯒ ꯌꯦꯡꯂꯤ꯫ ꯄꯤꯇꯔꯅ ꯀꯣꯏꯆꯦꯟ ꯆꯦꯜꯂꯒ ꯑꯦꯛꯁꯔꯦ ꯂꯧꯅꯕ ꯍꯣꯠꯅꯩ꯫ ꯂꯣꯏꯔꯕ ꯃꯇꯨꯡ ꯔꯤꯄꯣꯔꯠ ꯑꯃꯨꯛ ꯉꯥꯏꯃꯤꯟꯅꯩ꯫ ꯑꯁꯨꯝꯅ ꯔꯤꯄꯣꯔꯠ ꯂꯥꯛꯂꯕꯗ ꯀꯔꯤ ꯑꯁꯣꯏꯕ ꯂꯩꯒꯦ ꯍꯥꯏꯕꯗꯣ ꯗꯣꯛꯇꯔꯗ ꯄꯨꯔ ꯌꯦꯡꯍꯜꯂꯤ꯫ ꯀꯩꯁꯨ ꯇꯧꯗꯦ ꯍꯥꯏꯔꯛꯄꯗ ꯑꯅꯤꯗꯣ ꯀ꯭ꯂꯤꯅꯤꯛꯇꯒꯤ ꯊꯣꯔꯛꯂꯦ꯫ ꯃꯤꯅꯧ ꯑꯣꯏꯕꯒꯤ ꯐꯅ ꯍꯩꯅꯗ꯭ꯔꯁꯨ ꯉꯁꯥꯏꯗꯒꯤ ꯄꯤꯇꯔꯅ ꯀꯣꯏꯆꯦꯟ ꯆꯦꯜꯂꯒ ꯃꯥꯒꯤꯗꯃꯛ ꯋꯥꯕꯤꯕꯗꯣ ꯃꯤꯉꯣꯟꯗ ꯐꯠꯇꯅ ꯈꯟꯕ ꯍꯩꯇꯕ ꯅꯥꯎ ꯃꯕꯨꯛꯇ ꯏꯆꯝ ꯆꯝꯊꯣꯔꯛꯏ꯫ ꯑꯩꯅ ꯍꯥꯏꯗ꯭ꯔꯥ ꯀꯩꯝ ꯇꯧꯔꯝꯃꯣꯏꯅ,
ꯗꯗꯥꯅ ꯄꯪꯄꯥ ꯄꯥꯈꯠꯂꯤ꯫ ꯄꯤꯇꯔ ꯏꯀꯥꯏꯅ ꯁꯨꯝ ꯃꯅꯨꯡꯗ ꯁꯣꯛꯄ ꯑꯣꯏꯔꯝꯃꯗꯤꯅ꯫ ꯑꯗꯣ ꯑꯩ ꯀꯩꯁꯨ ꯇꯧꯔꯝꯗ꯭ꯔꯃꯤꯅ ꯗꯗꯥ ꯆꯤꯡꯅꯕ ꯀꯣꯛꯂꯦꯀꯣ? ꯀꯩꯁꯨ ꯇꯧꯔꯝꯗꯕꯁꯨ ꯌꯥꯝ ꯐꯩ꯫ ꯑꯩꯗꯤ ꯀꯩꯝ ꯇꯧꯔꯣꯏ ꯈꯪꯉꯤꯗ꯫ ꯑꯗꯣ ꯗꯗꯥ ꯑꯩꯁꯨ ꯍꯟꯅꯕ ꯇꯧꯔꯒꯦ꯫ ꯗꯗꯥꯅ ꯀꯣꯏꯆꯦꯟ ꯆꯦꯟꯕꯤꯕꯩ ꯊꯦꯡꯀ꯭ꯌꯨ꯫ ꯑꯗꯨꯗꯤ ꯑꯩꯒꯤ ꯇꯧꯐꯝ ꯊꯣꯛꯄꯅꯤ꯫ ꯑꯗꯣ ꯍꯟꯕꯗꯣ ꯑꯩ ꯊꯤꯜꯂꯁꯨ ꯊꯤꯟꯕꯤꯒꯦ꯫ ꯂꯧꯕꯁꯨ ꯂꯥꯛꯄꯤꯔꯦ, ꯗꯣꯛꯇꯔ ꯌꯦꯡꯕꯗ ꯆꯪꯕ ꯄꯩꯁꯥꯁꯨ ꯄꯨꯊꯣꯛꯀꯦ ꯌꯥꯗꯦ꯫ ꯑꯃꯨꯛꯁꯨ ꯊꯤꯟꯕꯤꯔꯗꯤ ꯑꯩ ꯏꯀꯥꯏꯔꯅꯤ꯫ ꯑꯩꯈꯣꯏꯅ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯅꯕꯗ ꯑꯗꯨꯃꯥꯏꯅ ꯈꯜꯂꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ? ꯑꯩꯗꯤ ꯌꯥꯝ ꯆꯝꯕꯅꯦ꯫ ꯅꯕꯨꯡ ꯑꯃ ꯑꯣꯏꯅ ꯍꯔꯥꯎ ꯍꯔꯥꯎ ꯊꯤꯟꯕꯤꯒꯦ ꯍꯥꯏꯕꯁꯤꯗ ꯌꯥꯖꯍꯧ꯫ ꯅꯠꯇ꯭ꯔꯗꯤ ꯍꯌꯦꯡ ꯂꯝꯕꯤ ꯂꯝꯈꯥꯡꯗ ꯊꯦꯡꯅꯕꯗ ꯑꯩꯗꯤ ꯀꯧꯕꯒꯤ ꯍꯦꯛꯇ ꯈꯨꯝꯃꯣꯏꯗꯣꯏꯖꯥꯠꯅꯤ꯫ ꯃꯥꯒꯤ ꯋꯥꯍꯩꯗꯨꯗ ꯅꯥꯎ ꯅꯣꯛꯂꯛꯏ꯫ ꯌꯥꯔꯦ ꯌꯥꯔꯦ, ꯗꯗꯥ ꯊꯤꯟꯕꯤꯔꯝꯃꯣ, ꯑꯩ ꯀꯩꯁꯨ ꯍꯥꯏꯖꯔꯔꯣꯏ꯫ ꯑꯁꯨꯝꯅ ꯅꯥꯎꯕꯨ ꯄꯤꯇꯔꯅ ꯊꯤꯟꯕꯤꯔꯛꯂꯦ꯫ ꯃꯥꯕꯨ ꯊꯥꯞꯗꯕꯤꯔꯝꯂꯒ ꯄꯤꯇꯔꯁꯨ ꯍꯟꯈ꯭ꯔꯦ꯫ ꯉꯁꯤꯗꯤ ꯅꯥꯎ ꯀꯔꯤꯅꯣ ꯈꯪꯗꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏ꯫ ꯄꯤꯇꯔꯅ ꯃꯥꯒꯤꯗꯃꯛ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯍꯣꯠꯅꯈꯤꯕ, ꯃꯥꯕꯨ ꯅꯨꯡꯁꯤꯅ ꯂꯨꯅ ꯇꯧꯕꯤꯕꯗꯣ ꯊꯃꯣꯏꯗ ꯀꯩꯒꯨꯝꯕ ꯑꯃ ꯐꯥꯎꯔꯛꯏ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯅꯧꯅ ꯅꯨꯡꯁꯤ ꯂꯝꯕꯤꯗ ꯈꯣꯡꯗꯥꯖꯔꯛꯂꯤꯕ ꯁꯥꯕꯤ ꯁꯥꯅꯧ ꯑꯅꯤꯗꯣ ꯐꯣꯟꯗ ꯋꯥꯔꯤ ꯆꯤꯛꯊꯅꯔꯤ꯫ ꯄꯥꯔꯊꯥꯅ, ꯅꯪꯕꯨ ꯂꯥꯏꯔꯤꯛ ꯀꯌꯥꯝ ꯄꯥꯖꯔꯒꯦ? ꯀꯥꯏꯗ ꯂꯥꯏꯔꯤꯛꯅꯣ? ꯃꯥꯅ ꯏꯔꯥꯡ ꯇꯝꯕꯤ ꯂꯩꯔꯒ ꯀꯔꯝ ꯀꯥꯟꯗꯅꯣ ꯑꯩꯅ ꯂꯥꯏꯔꯤꯛ ꯄꯥꯗꯣꯏꯁꯦ? ꯀꯌꯥꯗ ꯉꯝꯃꯤ ꯅꯨꯄꯤꯅꯣ ꯌꯦꯡꯉꯨꯅꯦ꯫ ꯄꯥꯅꯤꯡꯗꯦꯗꯤ ꯍꯥꯏꯅꯤꯡꯗꯦ, ꯑꯗꯨꯒ ꯑꯩꯉꯣꯟꯗꯒ ꯇꯥꯏꯅꯩ꯫ ꯑꯩꯈꯣꯏꯁꯨ ꯅꯨꯡꯁꯤ ꯏꯔꯥꯡꯅ ꯌꯣꯝꯃꯤꯅꯤ, ꯑꯗꯨꯕꯨ ꯂꯥꯏꯔꯤꯛꯇꯤ ꯑꯗꯨꯝ ꯄꯥꯏ꯫ ꯅꯪꯅ ꯍꯩꯕꯒꯤꯅꯤ꯫ ꯐꯔꯦꯁꯦ, ꯅꯪꯅ ꯆꯨꯝꯖꯔꯣ꯫ ꯂꯥꯏꯔꯤꯛ ꯇꯝꯃꯤꯁꯦ ꯅꯣꯂꯦꯖ ꯇꯥꯜꯂꯤꯅꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯔꯤꯛ ꯈꯛꯇꯗꯒꯤ ꯅꯣꯂꯦꯖ ꯐꯪꯕ ꯅꯠꯇꯦ꯫ ꯑꯗꯨꯒ ꯔꯦꯁꯄꯦꯛ ꯉꯥꯛꯇꯅꯁꯨ ꯌꯥꯕ ꯅꯠꯇꯦ꯫ ꯔꯦꯁꯄꯦꯛ, ꯃꯦꯅꯔꯁꯤꯝ, ꯗꯤꯁꯤꯄ꯭ꯂꯤꯟ, ꯍ꯭ꯌꯨꯃꯦꯅꯤꯇꯤ, ꯃꯁꯤꯅꯤ ꯃꯔꯨꯗꯤ꯫ ꯑꯗꯨꯕꯨ ꯃꯌꯥꯝꯁꯦ ꯂꯥꯏꯔꯤꯛꯇ ꯉꯥꯛꯇꯒꯤ ꯐꯪꯕ ꯅꯠꯇꯦ, ꯂꯝꯕꯤ ꯁꯣꯔꯣꯛꯇꯒꯤꯁꯨ ꯐꯪꯂꯤꯕꯅꯤ꯫ ꯑꯗꯣ ꯉꯁꯥꯏ ꯕꯣꯅꯤꯅ ꯍꯥꯏꯗꯣ ꯀꯩꯅꯣ? ꯇꯨꯃꯤꯟ ꯇꯥꯔꯝꯕꯗꯣ ꯑꯔꯣꯏꯕ ꯋꯥꯍꯩꯗꯨꯗ ꯃꯁꯥꯗ ꯏꯄꯥ ꯄꯥꯈꯠꯂꯤ꯫ ꯍꯥꯏꯔꯛꯈꯤꯕ ꯃꯌꯥꯝꯗꯣ ꯃꯔꯧ ꯂꯩꯕ ꯌꯥꯎꯏ, ꯑꯗꯨꯅ ꯁꯝꯖꯤꯜꯂꯛꯏ꯫ ꯁꯣꯏꯈ꯭ꯔꯦ ꯂꯥꯟꯈ꯭ꯔꯦ ꯁꯥꯎꯅꯨ ꯍꯥꯏꯕꯅꯤ꯫ ꯑꯗꯨ ꯈꯛꯇ ꯍꯥꯏꯔꯛꯄ꯭ꯔꯥ? ꯑꯗꯨ ꯑꯣꯏꯔꯗꯤ ꯐꯩ꯫ ꯃꯗꯨ ꯑꯩ ꯏꯆꯤꯡ ꯆꯤꯡꯅꯤ꯫ ꯑꯁ ꯇꯣꯛꯑꯁꯤꯕ ꯃꯥꯏ ꯋꯥꯔꯤꯁꯦ꯫ ꯏꯆꯦ ꯂꯨꯍꯣꯡꯉꯝꯗꯥꯏꯒꯤ ꯑꯩ ꯃꯊꯥ ꯌꯥꯝ ꯁꯥꯔꯤ, ꯀꯩꯝꯇ ꯆꯪꯗꯦ꯫ ꯃꯤꯅ ꯂꯨꯍꯣꯡꯗꯣꯔꯒ ꯅꯪꯅ ꯁꯥꯔꯤ ꯃꯊꯥꯁꯤꯅ ꯀꯔꯤ? ꯌꯥꯏꯁꯨꯗ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ꯫ ꯃꯥꯒꯤ ꯋꯥꯍꯩꯗꯨ ꯐꯥꯒꯤ ꯃꯥꯟꯕ ꯑꯃ ꯑꯣꯏꯕꯗꯨꯗ ꯌꯥꯏꯁꯨꯗ ꯁꯥꯎꯈ꯭ꯔꯕ꯭ꯔꯥ ꯈꯟꯅ ꯄꯥꯈꯠꯂꯛꯏ꯫ ꯌꯥꯏ, ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ? ꯑꯩꯉꯣꯟꯗ ꯍꯥꯏꯌꯨꯁꯦ꯫ ꯌꯥꯏꯁꯨ ꯇꯞꯅ, ꯅꯪꯁꯨ ꯈꯪꯉꯤ ꯅꯠꯇ꯭ꯔꯥ? ꯌꯨꯝꯁꯤꯗ ꯏꯃꯥꯒꯤ ꯃꯊꯪꯗ ꯏꯆꯦꯅꯤ꯫ ꯏꯃꯥꯗꯤ ꯃꯇꯝꯒꯤ ꯑꯍꯣꯡꯕ ꯀꯩꯁꯨ ꯈꯪꯕ ꯅꯠꯇꯦ꯫ ꯑꯩꯈꯣꯏꯕꯨ ꯇꯥꯛꯄꯤ ꯇꯝꯕꯤꯗꯦ ꯍꯥꯏꯕ ꯅꯠꯇꯦ, ꯏꯃꯥꯅꯁꯨ ꯌꯥꯝꯅ ꯇꯥꯛꯄꯤ꯫ ꯑꯗꯨꯕꯨ ꯏꯆꯦꯅ ꯑꯩꯈꯣꯏꯕꯨ ꯀꯨꯞꯅ ꯁꯦꯟꯅꯕꯅꯤ꯫ ꯑꯩꯈꯣꯏꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯃꯇꯦꯡ ꯄꯥꯡꯁꯤꯟꯕꯅꯤ, ꯃꯈꯣꯏꯅ ꯏꯃꯨꯡ ꯄꯨꯕꯅꯤ꯫ ꯌꯨꯝꯒꯤ ꯑꯋꯥꯠ ꯑꯄꯥ ꯃꯌꯥꯝꯁꯦ ꯃꯥ ꯂꯩꯇ꯭ꯔꯗꯤ ꯑꯩꯅ ꯃꯍꯨꯠ ꯁꯤꯜꯍꯧꯅꯤ꯫ ꯑꯩꯗꯤ ꯏꯆꯦꯒꯨꯝꯅ ꯃꯇꯤꯛ ꯆꯥꯗꯦ꯫ ꯏꯆꯦꯗꯤ ꯃꯅꯥꯎ ꯑꯩꯈꯣꯏ ꯑꯍꯨꯝꯕꯨ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯕꯤ, ꯑꯐ ꯐꯠꯇ ꯁꯤꯅ ꯁꯤꯅꯤ ꯍꯥꯏꯗꯨꯅ ꯇꯥꯛꯄꯤꯔꯤ꯫ ꯑꯗꯨꯕꯨ ꯑꯩ ꯏꯆꯦꯒꯤ ꯃꯍꯨꯠ ꯁꯤꯟꯕ ꯉꯝꯅꯤ ꯊꯥꯖꯗꯦ꯫ ꯏꯆꯦꯁꯦ ꯌꯥꯝ ꯆꯠꯍꯟꯅꯤꯡꯗꯦ꯫ ꯑꯗꯨꯕꯨ ꯇꯥꯏꯕꯪꯁꯤꯗ ꯅꯨꯄꯤꯅ ꯌꯨꯝ ꯄꯥꯜꯂꯒ ꯅꯨꯄꯥ ꯃꯌꯨꯝꯗ ꯂꯩꯕꯒꯤ ꯆꯠꯅꯕꯤ ꯂꯩꯕꯅ ꯑꯩ ꯆꯠꯅꯕꯤꯗ ꯈꯨꯠ ꯂꯥꯝꯁꯤꯜꯂꯨꯕꯁꯨ ꯉꯝꯗꯦ꯫ ꯑꯗꯨꯕꯨ ꯏꯆꯦꯒꯤ ꯃꯍꯨꯠ ꯁꯤꯟꯕ ꯉꯝꯂꯣꯏꯗ꯭ꯔꯥ ꯈꯜꯂꯨꯕꯗ ꯑꯩ ꯌꯥꯝ ꯋꯥꯏ꯫ ꯑꯉꯥꯡ ꯑꯅꯤꯁꯨ ꯑꯩꯕꯨꯗꯤ ꯌꯥꯝ ꯀꯤꯅ ꯆꯠꯂꯤ꯫ ꯏꯆꯦꯗꯤ ꯃꯈꯣꯏꯕꯨ ꯍꯔꯥꯎ ꯍꯔꯥꯎ ꯂꯣꯏꯅꯕꯤ꯫ ꯑꯩꯁꯨ ꯏꯅꯥꯎꯁꯤꯡꯁꯦ ꯍꯔꯥꯎꯅ ꯅꯨꯡꯁꯤꯅ ꯂꯣꯏꯅꯅꯤꯡꯉꯤ꯫ ꯑꯩꯁꯨ ꯃꯈꯣꯏꯕꯨ ꯌꯥꯝ ꯅꯨꯡꯁꯤ, ꯑꯗꯣ ꯑꯩ ꯎꯠꯊꯣꯛꯄ ꯍꯩꯇ꯭ꯔꯦ꯫ ꯑꯩꯒꯤ ꯃꯑꯣꯡꯁꯤꯗ ꯃꯈꯣꯏꯕꯨ ꯅꯨꯡꯁꯤꯗ꯭ꯔꯦ ꯈꯜꯂꯒ ꯑꯉꯥꯡ ꯑꯣꯏꯕꯒꯤ ꯍꯧꯅꯕ ꯂꯥꯟꯅ ꯈꯟꯗꯨꯅ ꯋꯥꯔꯧꯈꯤꯗ꯭ꯔꯥ ꯈꯟꯕꯗ ꯑꯩ ꯄꯥꯈꯠꯂꯦ꯫ ꯋꯥꯍꯩꯁꯤꯡꯗꯨ ꯃꯨꯟꯅ ꯇꯥꯔꯕ ꯇꯨꯡ ꯂꯥꯡꯇꯛꯅꯔꯕ ꯅꯨꯡꯁꯤꯕꯤ ꯃꯥꯒꯤ ꯄꯨꯛꯅꯤꯡꯕꯨ ꯇꯞꯅ ꯊꯦꯝꯖꯤꯟꯕꯤꯔꯛꯏ꯫ ꯏꯆꯦꯅ ꯇꯥꯛꯄꯤꯕ ꯇꯝꯕꯤꯕ, ꯏꯆꯦꯅ ꯁꯤ ꯇꯧꯏ ꯁꯤ ꯇꯧꯗꯦ, ꯑꯗꯨꯛ ꯃꯨꯟꯅ ꯈꯪꯂꯤꯕ ꯅꯪꯅ ꯃꯥꯒꯤ ꯃꯍꯨꯠ ꯁꯤꯟꯕ ꯀꯩꯒꯤ ꯉꯝꯂꯣꯏꯗꯣꯏꯅꯣ? ꯏꯆꯦꯗꯣ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯑꯔꯣꯏꯗꯕꯁꯨ ꯅꯠꯇꯦ꯫ ꯌꯨꯝ パーꯂꯦ ꯍꯥꯏꯗꯨꯅ ꯅꯣꯏꯕꯨ ꯍꯟꯅ ꯌꯦꯡꯂꯛꯂꯣꯏ ꯍꯥꯏꯕꯁꯨ ꯅꯠꯇꯦ꯫ ꯀꯩꯒꯤꯅꯣ ꯅꯪꯅ ꯋꯥꯈꯜ ꯑꯗꯨꯛ ꯁꯣꯟꯊꯔꯤꯗꯨꯕꯣ?
ꯅꯪꯅ ꯀꯩꯒꯤ ꯉꯝꯂꯣꯏꯗꯣꯏꯅꯣ ꯑꯩ ꯅꯪꯕꯨ ꯃꯁꯛ ꯃꯨꯟꯅ ꯈꯪꯉꯤ ꯅꯪꯒꯤ ꯊꯃꯣꯏ ꯑꯃꯨꯛꯄ ꯂꯩꯇꯦ ꯅꯪꯁꯨ ꯏꯆꯦꯗꯒꯤ ꯍꯦꯟꯅ ꯃꯕꯨꯛ ꯇꯞꯄꯤ ꯃꯇꯤꯛ ꯆꯥꯕꯤ ꯃꯆꯦ ꯑꯃ ꯁꯣꯏꯗꯅ ꯑꯣꯏꯕ ꯉꯝꯅꯤ ꯑꯉꯥꯡ ꯑꯅꯤꯗꯨꯁꯨ ꯏꯆꯝ ꯆꯝꯃꯤ ꯅꯪꯒꯤ ꯅꯅꯥꯎꯅꯤ ꯍꯥꯏꯕꯗ ꯆꯞ ꯆꯥꯏ ꯅꯪꯅ ꯍꯦꯟꯅ ꯈꯟꯖꯤꯟꯕꯒꯤꯅꯤ ꯅꯪꯅ ꯅꯨꯡꯁꯤꯕꯒꯨꯝ ꯃꯣꯏꯅꯁꯨ ꯅꯪꯕꯨ ꯅꯨꯡꯁꯤꯔꯝꯒꯅꯤ ꯅꯪꯕꯨ ꯑꯩꯅ ꯅꯨꯄꯤꯂꯛꯇꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯇꯤꯛ ꯆꯥꯔꯦ ꯈꯟꯖꯔꯤꯕꯅꯤ ꯑꯗꯨꯅ ꯅꯪ ꯑꯗꯨꯝꯕ ꯅꯁꯥꯅ ꯅꯁꯥꯕꯨ ꯍꯟꯊꯕ ꯃꯑꯣꯡꯗꯅꯦ ꯉꯥꯡꯕꯗꯣ ꯉꯥꯡꯒꯅꯨ ꯑꯩ ꯇꯥꯕ ꯅꯨꯡꯉꯥꯏꯇꯦ ꯅꯨꯡꯁꯤꯕ ꯃꯥꯒꯤ ꯋꯥꯍꯩꯗꯨꯗ ꯌꯥꯏꯁꯨꯗꯣ ꯈꯔꯗꯤ ꯁꯥꯐꯔꯛꯏ ꯅꯣꯡꯃꯇ ꯃꯥꯒꯤ ꯑꯁꯤꯒꯨꯝꯕ ꯁꯛꯐꯝꯁꯦ ꯀꯅꯥꯗꯁꯨ ꯎꯠꯂꯛꯇ꯭ꯔꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯆꯤꯡꯅꯕ ꯂꯩꯇꯅ ꯊꯃꯣꯏꯗ ꯂꯩꯕ ꯋꯥꯗꯣ ꯄꯨꯛꯅꯤꯡꯗ ꯆꯤꯡꯅꯕ ꯂꯩꯇꯅ ꯇꯝꯖꯕ ꯉꯝꯖꯕꯗꯣ ꯌꯥꯏꯁꯨ ꯃꯊꯟꯗ ꯉꯛꯆꯩ ꯏꯀꯥꯏꯕꯁꯨ ꯐꯥꯎꯏ ꯑꯗꯨꯒ ꯄꯥꯔꯊꯥꯕ ꯅꯨꯡꯁꯤꯕꯁꯨ ꯍꯦꯟꯒꯠꯂꯤ ꯃꯆꯦ ꯌꯥꯏꯕꯨ ꯆꯥꯛ ꯆꯥꯔꯁꯦ ꯍꯥꯏꯅ ꯀꯧꯕ ꯆꯠꯈꯤꯕ ꯃꯆꯦ ꯅꯨꯡꯁꯤꯅ ꯊꯣꯡꯖꯤꯟꯗ ꯂꯦꯞꯂꯝꯕꯗꯨ ꯎꯕꯗ ꯃꯕꯥꯅꯤꯁꯨ ꯀꯩꯅꯣ ꯍꯥꯏꯗꯨꯅ ꯆꯪꯁꯤꯜꯂ ꯋꯥꯔꯤ ꯇꯥꯔꯝꯕꯅꯤ ꯀꯅꯥꯒ ꯁꯥꯔꯤꯕ ꯋꯥꯔꯤꯅꯣ ꯈꯪꯗ꯭ꯔꯁꯨ ꯌꯥꯏꯁꯨꯒꯤ ꯋꯥꯍꯩꯁꯤꯡꯗꯨ ꯇꯥꯕꯗ ꯅꯨꯡꯁꯤꯗꯤ ꯃꯄꯤ ꯇꯩꯊꯣꯛꯂꯒ ꯇꯨꯃꯤꯟꯅ ꯊꯣꯛꯈ꯭ꯔꯦ ꯅꯥꯎꯁꯨ ꯀꯞꯂꯤ ꯇꯣꯝꯕꯤꯁꯨ ꯃꯄꯤ ꯇꯥꯔꯛꯏ ꯅꯥꯁꯣꯟ ꯄꯤꯛꯅ ꯇꯣꯝꯕꯤꯅ ꯅꯥꯎ ꯑꯩꯈꯣꯏ ꯆꯦ ꯌꯥꯏꯁꯦ ꯀꯣꯜꯂꯨꯁꯤꯔꯥ ꯑꯗꯨꯃꯥꯏꯅ ꯇꯧꯔꯗꯤ ꯏꯀꯥꯏꯈꯤꯅꯤ ꯑꯩ ꯍꯌꯦꯡꯒꯩ ꯆꯦ ꯌꯥꯏꯅ ꯄꯥꯝꯗꯕ ꯊꯕꯛ ꯑꯝꯇ ꯇꯧꯔꯔꯣꯏ ꯃꯥꯅ ꯆꯩꯔꯁꯨ ꯆꯤꯟ ꯈꯨꯝꯃꯔꯣꯏ ꯐꯨꯔꯁꯨ ꯀꯩꯝ ꯍꯥꯏꯕꯤꯔꯔꯣꯏ ꯆꯦ ꯌꯥꯏꯅ ꯍꯥꯏꯕ ꯏꯟꯅꯤ ꯑꯩꯁꯨ ꯑꯅꯤꯗꯨ ꯇꯨꯃꯤꯟ ꯊꯣꯔꯛꯂꯦ ꯃꯇꯝ ꯀꯧꯕꯤ ꯃꯥꯗꯤ ꯂꯦꯞꯄ ꯂꯩꯇꯅ ꯆꯠꯂꯤ ꯆꯍꯤ ꯀꯌꯥ ꯑꯃ ꯃꯤꯠꯅ ꯀꯨꯞꯄꯗ ꯈꯪꯍꯧꯗ꯭ꯔꯕ ꯃꯇꯝꯁꯤꯗ ꯊꯥ ꯑꯅꯤꯗꯨꯗꯤ ꯀꯩꯁꯨ ꯂꯩꯕ ꯅꯠꯇꯦ ꯑꯦꯛꯖꯥꯝꯁꯨ ꯂꯣꯏꯈ꯭ꯔꯦ ꯃꯥꯒꯤ ꯑꯈꯪꯕ ꯍꯩꯕ ꯈꯔꯗꯨꯅ ꯃꯥꯏ ꯄꯥꯛꯅ ꯂꯣꯏꯁꯤꯟꯈꯤꯕꯗꯨꯗ ꯃꯌꯥꯝꯗꯨ ꯅꯦ ꯇꯥꯏ ꯍꯧꯖꯤꯛ ꯃꯤꯠꯃꯥꯡꯗ ꯇꯥꯗꯨꯅ ꯂꯩꯔꯤꯕꯁꯦ ꯅꯨꯡꯁꯤꯒꯤ ꯂꯨꯍꯣꯡꯕꯅꯤ ꯅꯨꯄꯤ ꯉꯥꯛꯇ ꯂꯩꯕ ꯌꯨꯝ ꯑꯣꯏꯕꯅꯔꯥ ꯌꯥꯝ ꯇꯔꯨ ꯇꯅꯥꯟꯅ ꯍꯣꯠꯅꯖꯩ ꯃꯤꯉꯣꯟꯗ ꯀꯥꯏꯗꯕ ꯆꯨꯝꯅ ꯆꯠꯄ ꯏꯃꯨꯡꯅꯤ ꯅꯨꯄꯤ ꯉꯥꯛꯇ ꯑꯣꯏꯔꯕꯁꯨ ꯃꯤ ꯋꯥꯠꯂꯤ ꯍꯥꯏꯕ ꯌꯥꯔꯣꯏ ꯊꯕꯛ ꯊꯣꯛꯂꯗꯤ ꯂꯣꯏꯅ ꯊꯣꯛꯏ ꯍꯥꯏꯕꯗꯨꯅꯤ ꯗꯤꯅꯦꯁ ꯍꯣꯏ ꯕꯣꯏꯅꯥꯎ ꯍꯣꯏꯁꯨ ꯂꯥꯛꯇꯨꯅ ꯉꯝꯕ ꯃꯇꯦꯡ ꯄꯥꯡꯕꯤꯔꯤ ꯉꯁꯤꯗꯤ ꯍꯩꯖꯤꯡꯄꯣꯠ ꯅꯨꯃꯤꯠꯅꯤ ꯅꯨꯡꯁꯤꯒꯤ ꯀꯣꯂꯦꯖꯁꯨ ꯈꯔ ꯍꯥꯟꯅ ꯁ꯭ꯀꯨꯜ ꯀꯣꯂꯦꯖ ꯇꯝꯃꯤꯟꯅꯔꯛꯄ ꯃꯈꯣꯏ ꯈꯔ ꯂꯩꯀꯥꯏꯒꯤ ꯂꯩꯁꯥꯕꯤ ꯈꯔꯁꯨ ꯂꯥꯛꯂꯒ ꯂꯩꯔꯦ ꯂꯥꯛꯂꯤꯕꯁꯤꯡ ꯑꯗꯨꯒꯤ ꯃꯃꯤꯠ ꯄꯦꯟꯅꯕ ꯌꯥꯏꯁꯨ ꯃꯤꯠꯁꯅꯥ ꯇꯣꯝꯕꯤ ꯑꯃꯗꯤ ꯅꯥꯎ ꯂꯩꯀꯥꯏꯒꯤ ꯂꯩꯁꯥꯕꯤ ꯃꯆꯥꯁꯤꯡꯗꯨꯒ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯍꯣꯠꯅꯔꯤ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯃꯤ ꯆꯠꯈ꯭ꯔꯕ ꯇꯨꯡ ꯅꯨꯡꯁꯤꯗꯤ ꯂꯥꯛꯂꯤꯕ ꯃꯌꯥꯝꯗꯣ ꯑꯣꯛꯅꯗꯨꯅ ꯂꯩꯈ꯭ꯔꯦ ꯂꯩꯀꯥꯏꯒꯤ ꯊꯕꯛ ꯃꯇꯦꯡ ꯄꯥꯡꯕ ꯂꯥꯛꯄ ꯂꯩꯁꯥꯕꯤ ꯌꯥꯝꯕꯅ ꯌꯥꯏꯁꯨ ꯍꯣꯏꯗꯨ ꯈꯔ ꯄꯣꯊꯥꯕ ꯐꯪꯖꯩ ꯃꯌꯥꯝꯁꯨ ꯑꯋꯥꯠ ꯑꯄꯥ ꯌꯦꯡꯂꯤꯉꯩꯗꯨꯗ ꯌꯥꯏꯁꯨꯒꯤ ꯐꯣꯟꯗꯣ ꯈꯤꯡꯂꯛꯏ ꯃꯥꯁꯨ ꯂꯧꯊꯣꯛꯂꯒ ꯍꯥꯊꯨ ꯄꯥꯏꯈꯠꯂꯤ ꯈꯣꯟꯖꯦꯜꯗꯨ ꯈꯔ ꯍꯧꯔꯞꯅ ꯁꯤꯔꯕ ꯅꯣꯏꯕꯣ ꯂꯥꯛꯑꯦ ꯍꯥꯏꯔꯒ ꯁꯨꯛꯌꯧ ꯌꯧꯔꯛꯇ꯭ꯔꯤꯁꯤꯕꯣ ꯄꯥꯔꯊꯥ ꯅꯣꯛꯂꯒ ꯐꯣꯟꯗꯣ ꯅꯥꯀꯣꯡꯗꯒꯤ ꯈꯔ ꯂꯥꯞꯊꯣꯛꯏ ꯑꯗꯨꯒ ꯑꯃꯨꯛ ꯅꯞꯈ꯭ꯔꯦ ꯃꯁꯤ ꯅꯨꯄꯤꯁꯤ ꯏꯁꯧꯁꯤꯗꯤꯕ ꯑꯩꯈꯣꯏꯗ ꯌꯧꯔꯛꯑꯦꯕ ꯑꯗꯣ ꯒꯦꯠꯇ ꯂꯩꯔꯦ ꯒꯦꯠ ꯐꯥꯎꯗ ꯊꯣꯛꯂꯛꯑꯣ ꯂꯣꯏꯉꯝꯁꯦ ꯆꯪꯕ ꯏꯀꯥꯏꯔꯦꯅ ꯇꯧ ꯂꯩꯔꯦ ꯋꯥꯔꯤ ꯇꯥꯔꯝꯕ ꯂꯣꯏꯉꯝꯗꯨ ꯉꯛꯅ ꯌꯦꯡꯂꯛꯏ ꯄꯥꯔꯊꯥꯅ ꯇꯨꯃꯤꯟ ꯂꯩꯌꯣ ꯍꯥꯏꯕꯒꯨꯝ ꯏꯪꯒꯤꯠ ꯇꯧꯔꯛꯏ ꯌꯥꯏꯁꯨꯅ ꯀꯩꯅꯣ ꯑꯗꯨꯛ ꯌꯥꯝ ꯄꯛꯇ꯭ꯔꯤꯗꯨꯅ ꯑꯍꯥꯟꯕ ꯂꯥꯛꯄꯁꯤ ꯉꯥꯏꯔꯦ ꯁꯠ ꯆꯪꯉꯛꯑꯣꯀꯣ ꯂꯩꯀꯥꯏꯒꯤ ꯃꯈꯨꯠ ꯁꯥꯡꯕ ꯃꯌꯥꯝꯅ ꯑꯆꯥꯄꯣꯠꯁꯦ ꯑꯝꯇ ꯍꯥꯄꯛꯎ ꯑꯅꯤꯇ ꯍꯥꯄꯛꯎ ꯇꯧ ꯂꯩꯔꯦꯕ ꯑꯗꯨꯅ ꯑꯩ ꯅꯣꯏꯒꯤ ꯑꯆꯥꯄꯣꯠ ꯁꯪꯉꯤ ꯊꯣꯛꯂꯛꯄ ꯌꯥꯔꯣꯏꯕ ꯁꯠ ꯆꯪꯉꯛꯑꯣꯀꯣ ꯂꯣꯏꯉꯝꯗꯣ ꯑꯩꯅ ꯄꯛꯇꯤ ꯍꯥꯏꯔꯛꯑꯦ ꯍꯥꯏꯌꯣ ꯆꯪꯕ ꯏꯀꯥꯏꯔꯦꯅ ꯑꯃꯁꯤꯗꯤ ꯆꯪꯁꯤ ꯌꯥꯔꯣꯏꯗꯣꯔꯤ ꯅꯪ ꯑꯆꯥꯄꯣꯠꯇꯣ ꯑꯩꯈꯣꯏ ꯆꯪꯉꯛꯇ꯭ꯔꯗꯤ ꯁꯪꯉꯁꯨ ꯀꯥꯟꯅꯔꯔꯣꯏꯕ ꯑꯗꯨꯅ ꯅꯪ ꯉꯥꯏꯍꯥꯛꯇꯪ ꯊꯣꯛꯂꯛꯑꯣ ꯀꯩꯗꯧꯔꯒꯦ ꯃꯔꯩ ꯁꯦꯡꯉꯨꯅꯦ ꯅꯪꯒꯤ ꯁꯥꯏꯠꯇꯩꯁꯨ ꯌꯥꯎꯔꯤꯌꯦ ꯑꯩꯅ ꯍꯥꯏꯗ꯭ꯔꯥ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯇꯟꯕꯁꯦ ꯅꯪꯒ ꯃꯔꯩ ꯌꯦꯠꯅꯕꯅꯤꯅ ꯌꯥꯔꯦ ꯂꯩꯔꯝ ꯊꯣꯛꯂꯛꯑꯒꯦ ꯅꯨꯄꯤ ꯒꯨꯠ ꯃꯁꯛꯁꯤꯒ ꯌꯥꯏꯁꯨ ꯅꯣꯛꯂꯒ ꯐꯣꯟ ꯊꯝꯈ꯭ꯔꯦ ꯁꯣꯝꯗꯅ ꯔꯥꯖꯕꯤꯔꯗꯣ ꯐꯤ ꯀꯥꯝꯂꯒ ꯄꯥꯔꯊꯥꯒꯤ ꯒꯥꯔꯤ ꯃꯅꯥꯛꯇ ꯂꯦꯞꯂꯤ ꯀꯔꯤ ꯏꯔꯥꯡꯅꯣ ꯍꯥꯏꯕꯅꯤꯗ ꯆꯪꯕꯒ ꯑꯗꯨꯝ ꯎꯗꯧ ꯂꯩꯔꯦ ꯃꯁꯤꯗ ꯁ꯭ꯋꯥꯏꯗ ꯑꯃꯨꯛ ꯀꯧꯊꯣꯛ ꯀꯧꯁꯤꯟ ꯇꯧꯔꯤꯁꯦ ꯁꯥꯎꯔꯛꯇꯅꯀꯣ ꯑꯩꯅ ꯍꯥꯟꯅ ꯆꯪꯈꯤꯅꯤ ꯉꯁꯤ ꯃꯌꯥꯝ ꯃꯔꯛꯇ ꯌꯦꯡꯕꯗꯣ ꯌꯦꯡꯐꯝ ꯈꯪꯉꯣꯏꯕ ꯑꯗꯨꯅ ꯁꯤꯗ ꯄꯦꯟꯅ ꯌꯦꯡꯒꯦ ꯇꯧꯕ ꯀꯌꯥꯝ ꯀꯨꯏꯔꯦ ꯈꯪꯕ꯭ꯔꯥ ꯑꯩꯅ ꯃꯥ ꯎꯕ ꯐꯪꯉꯛꯇ꯭ꯔꯤꯁꯦ ꯊꯕꯛ ꯆꯤꯜꯂꯦꯅ ꯋꯥꯔꯤꯐꯥꯎ ꯐꯖꯅ ꯁꯥꯕ ꯐꯪꯗ꯭ꯔꯕꯅꯤ ꯋꯥꯔꯁꯨ ꯋꯥꯅ ꯉꯥꯏꯍꯥꯛ ꯉꯥꯏꯔꯣ ꯊꯣꯛꯂꯛꯑꯅꯤ ꯔꯥꯖꯕꯤꯔ ꯁꯨꯛꯂꯒ ꯑꯩꯀꯣ ꯏ ꯌꯥꯝ ꯀꯥꯏꯀꯣ
ลอยงำดูไม่หังนบีวินโดว์ตะกี้มากกดิทอรักเละราสเบอร์ดอนเสลย์ซัพพอร์เตอร์โรนังนักกินฮีโร่สากิตาวรีเดไอ้สุขอยมิตรนาวันเองบันงาอร์บันิก็สวายเดมาเคียลางันการีมันนุ่งเดตุมินฟามุนสุสลฮอเรนไอ้ยิลดูสรุปนังวันพิจเกราสเบอร์สาวนิงนะสักตาดูกะอคอยมิตรนาไกน์นิปีนสุปามบิดาบดูได้อิรังตกสารีนาวาลบิดเฮงาไซเดการีดังอาระกะตุมินเล็บลัมโบโบไวดอจับติงนเล็บละกะเกลอมดามามิตอจับยุงในยิงละกะเลยเครมากีมาตาวดูดาลอยงามกราสเบอร์กสูไกดอรบนุไฮนี่ยิงเลยอันนี้ดูสุจับมานะนะมายากาดูในยิงตุมินเลยนะคิบดูดาปาร์ทาสูไกดอรบนุขันในยิงเลยอดูกะมาคอยในยิงเลยบางไม่เกดามิดยิงทำเลยอดูโบปางคิบมิดกุบกันนี่กาวเครกาขัดคิบมายาสินีขังเรลำเห็นมามิดตุนามังเดลีบลีบีนิ่งที่สบีมากีสักตัมดาอามามัมตัวในยิงเลยเงารกงงนักไกดานบีไม่ทงนี้ตะทักปางลีบะไกเรานบีมิดนาขุดเซมยาวดนาภาษาบะไม่ทงนี้มิดกีภาษาบะฮาบลีบะนิงอลมากีสังตักโตบะอามูบะปาอดองาซีเดมาสการาเกาบีมานะอมุกมายิกฮีนะทกฮันลีมิดยิกปะปามดะบะมิดตุดีอิชัมจัมบะเซโดอามานะปานะยิกลีอดูวะตุกิมาทิกนิงทีเซตุมตักโตบีนาตัวนี้จิมบาลดนานิวลิปสติกขุดทุ่มบกนานะกักปีวสำลางอยวนะอิตินเตลัมบดอเล็งสุมาปาดเลยครบนี้ยามละบสำลางนะตังไข่ดูนะปงนะตาดูนะอตุกิมาทิกนิงทีเซฮัลลีนิงอลมากีไม่ทงดีสุกีเกจวสุนิงทีเซงาซีมานะอิงกักลีบดีพันิกเสลักปดุนีอนทุกนะสุนิงทีเซเดโกไม่ได้นปีนะคอยนะคางเดพันิกทนมาเซงาซีดีนิงอลมาสุไม่ได้นปีอมกีนิงที่จะบสักลอนดูลารักเลอีมุกงางบาอ่างมุมาจูกีจำบะตบส์อมันลิลีอดูกะควางดนาอีมุกงางบาอ่างมุมาจูกีมุกาฟันีอมูมุมาจูนาบรางพิซลมาปานจันบิโดเซลีเกตกิทอรักละกะนกเฟตตงนะมาคอยนเลยริบะดมเดจังสิเลยมานะจังสิลักปดามาทั้งกียาเลยยายสูลอยงำได้ยิงละกะกกสังกพยาบดลอยงำละตาวดูนะอิสุมิไกตรงนี้อดูดิจังสิบุบเอ๋ราสเบอร์ลาวเฮซีไฮดูนะการีได้ประปกุมทารักละกะมังทาดูนะจัดเครอันนี้ดูสุยายสุดงาวกิตาวรูระกะญาณตารักปดะมามานะเวนิปีออยรัมบดูดะมาไม่มามิตาไฮเป็ดเซมซินลียายสุบ่ไฮเป็ดเอียงลำละกะลอยงำกีมาตุงอินะเครยายสุนะใครโน้อมสิบุงเอาซะละจัดขีบอมดูดยิงลูนากามาไม่ดอมุเลสิลักปดาปาร์ทาดอมากีเหมามังเดเล็บลำบดูดาขังเปรกขังงี้เฮหิงจ้าบะการีมันนุ่งเดพม่าวได้กระรำการเดสิเดเลยรามิโนปาร์ทาไกสุขุมักเตยายสุบะตุมักยิงลีไกดอร์กีอตุกมันได้ยิงอีดูบ่ยามฟะซีอีกไกด์ยายสุโดมาเก่าถูกลุริงาซีมาเสะพันิงเสะเลยให้บะมาไม่ดูนนทรากาตักนปาคุมปีรีมิตรนานะเสร็จปีบันนี้ไอดีเสะเลยให้ซะบันนี้มีนอูระกันนุ่งไอเตอดูกิเสร็จบันนี้อดูกะเกดอร์บะนางวันเดสุดนิ่งบะยามนั้นตักนาอีกไก่ให้รักบันนี้ปาร์ทาดุตุมินโนอีคุดักตนกปดอมุฮันจินเครไออูระยาเรยามตุนกคงก้าวดูละยายสุงักในยิงเลยใครกินไอเสะนังฟันเองเสร็จแล้วไม่อาวันนั้นติใครโน่พันเองเสร็จปุ๊บก็โดนระเกะปาร์ทาสาวนิ่งนะยามฟังซะเว้ยยายสุนกทัวร์เองมานันนกปดอูระกะนุปาตุดิหิงการ์เรนังยามนกนิ่งระนังนึกฟันเองเสร็จแล้วก็ทัวร์ปดอีมาตุ้งออยงี้ดิตินาระว่าอิมานะว่าสิ่งดูฟอมันมีตุนนังยิงปดตาหอกเกตาริดูอูดระอัตโตปนุปานะดีก็ไม่ต้องรำเนี่ยยารหงดูเล่าไอ้สิเนี่ยยายสุดีมาตัวตัวได้หินนกนิ่งเลยคำบรรจารีเนี่ยตัวรีดอนุ่งสีบันนัสลอยเลยไอ้ดินังได้ยิงนะบัสเซตปนี่ยิงบีนะบันนังนัสเซตกันโนไฮรัมนี่นะไอ้เกย์ไฮรันเนี่ยนังนั่นนุ่งไอจะดีห้องดูเกย์อันดอจังกันสิละคุยนี่เลยถกละดีอิจิโอจริงเนี่ยครั้นี้ซีไฮดูนั่นจัดเกตัวข้างงดาปาร์ทาดูขุดางอดูตับนาฟารีใครดูรังเก
ꯐꯅꯦꯛ ꯑꯗꯨꯝ ꯁꯦꯠꯂꯣ ꯃꯤ ꯑꯩꯅ ꯌꯦꯡꯅꯕ ꯁꯦꯠꯂꯒ ꯃꯣꯏꯅ ꯃꯊꯧ ꯅꯠꯇꯅ ꯀꯅꯥꯅ ꯌꯦꯡꯕꯤꯌꯣꯒꯦ ꯑꯩ ꯂꯩꯔꯤꯁꯤꯕꯨ ꯃꯨꯟꯅ ꯃꯨꯟꯅ ꯌꯦꯡꯕ ꯃꯤ ꯃꯃꯤꯠ ꯂꯣꯏ ꯊꯨꯒꯥꯏꯒꯦ ꯂꯥꯛꯑꯣ ꯏꯃꯥꯟꯅꯕꯗꯩ ꯍꯥꯟꯅ ꯍꯧꯒꯦ ꯁꯤ ꯍꯥꯏꯗꯨꯅ ꯌꯥꯏꯁꯨꯒꯤ ꯃꯥꯡ ꯊꯥꯔ ꯆꯪꯂꯛꯏ ꯌꯥꯏꯁꯨꯁꯨ ꯅꯣꯛꯇꯨꯅ ꯃꯇꯨꯡ ꯏꯟꯅꯔꯤ